आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी अहनबदा मरोइबा पाउ वेटलैंड नुमित मालेमगी अतै मफमसिंगदा पांगथोकनबगुम मणिपुरदसु ngasi पांगथोकली प्रधानमंत्री नरेंद्र मोदी न हाइरी हंदकी बजेट असिना लेबाक असिबु आत्मनिर्भर ओहनबदा अचौब लंबी ओइरगनी अमसोंग राष्ट्रपति द्रौपदी मुर्मू उड़ीसा अमसोंग छत्तीसगढ़ की नुमित तरुनिगी खोंगचत ngasiदगी हौरगनी मालेमगी अतै लेबाकी मफमसिंगदा पांगथोकनबगुम वेटलैंड नुमित ngasi मणिपुरदसु पांगथोकली Wetlands and Traditional Knowledge Celebrating Cultural Heritage हाइबसिना कुमसी सहीगी What Wetland Day की हिरम ओइरी मपुंगोइबा थबरम राज्य की डायरेक्टोरेट ऑफ एनवायरनमेंट एंड क्लाइमेट चेंज ना मणिपुर स्टेट वेटलैंड्स अथॉरिटी का कुसमनदुना इम्फाल ईस्ट की यारलपाता पांगथोकनी थोरमसिदा फॉरेस्ट एनवायरनमेंट अमसुंग क्लाइमेट चेंज की प्रिंसिपल सेक्रेटरी अरुण कुमार सिन्हा कमिश्नर डॉक्टर शैलेश कुमार चौरासिया न चिंबा सरुक यागनी थोरमगी सरुकम ओइना मणिपुर एमेचर फोटो क्लब की फोटो एग्जिबिशन अमा हांगदोकनी मसिगी मथक्ता व्हाट वेटलैंड्स डेगा मरी लेना पांगथोकपा राज्य थाक की सिम्पोजियम द मकोक मथंग ताखरबसिंगदा मना यंथोकनी थोरमदुदा यारलपाटा वेटलैंड्स वर्चुअल म्यूजियम अमसुंग टॉप दुसेरा विलेज पु क्लाइमेट रिजिलेंट विलेज नि हाइना लाउथोकनी राज्यसिदा आइन कायबा पामदबा थौदोकसिंग थोक्तनबगिदमक सिंग अमसुंग तंपाकी मफमसिंगदा सिक्योरिटी फोर्स की माइकैदगी थीबा हुंबा अमसुंग एरिया डोमिनेशन की थबक मखाताना चथरी मणिपुर पुलिस कंट्रोल रूम की पाउना हाई ngarang Imphal जिला की सगोलमांग पुलिस स्टेशन कोनबा हैप्पी वैली द थी बहुमगी तबक चथबदा आइन थिंख्रबा लालौलुब केसीपी ताइबंग आनबगी एक्टिव कार्डर अनि फारे अमरुमदा मणिपुर पुलिस न ममांग थागी कुंतरुक्तगी ngarang फाउबदा आइन काइना गाड़ी थौबा मियोय कुंथ्रा निथोय मोटर व्हीकल एक की मखादा फाइन थियनदुना सेल ओइना लुपा लिसिंग 94 खोमगतखी पाउगी मरक थतना अटेंबा ब्रेक अमा Little Clinic Nagaram Imphal na Miam da Matamga Chunaraba Ana Laingi Kudong Chaba Pijari 24/7 emergency amasung trauma care advanced neurosurgery ki mateng na brain amadi spine surgery head injury amasung trauma care slip disc amasung spine disorder brain tumor amadi stroke management ki kudong chaba phangbigani specialized surgery da hepato pancreato biliary amasung GI onco surgery leparo endoscopic GI onco surgery complex GI procedure advanced GI laparoscopy amasung endoscopy gallbladder surgery obstetrics and gynecology advanced orthopedic surgery knee and hip replacement ki kudong chabasu phangbigani equipment suna leraba ICU endoscopy and bronchoscopy operating microscope QSA amasung C-arm imaging ki kudong chabasu Little Clinic na miam da pijari hena kupama Gidamak mobile number 7627959210 da khangba yagani ताबिरिबा पावसी आकाशवाणी इम्फाल दगिनी प्रधानमंत्री नरेंद्र मोदी ने हाइरी हंदकी बजेट असिना लेबाक असिबु आत्मनिर्भर ओहनबदा अचौब लंबी ओइरगनी प्रधानमंत्री ने हाइ बजेट असिना लेबाक असिबु साखुत लेबाक अमा ओहनबदा अचौब मतेंग ओइरगनी लेबाक असिगी मियामगी तुंगी पुंसिदा नुंगा याइफबगी लंबी ओइरगदबा बजेट असिना प्रधानमंत्री ना फोंदोकली केंद्र की बजेट 2023 असिना लेबाक असिगी हैसिंगलबा नहासिंगबु हेना थौना हापतुना मखोय मखोयगी पंथुंगफम यौना पुबा ngamlagani प्रधानमंत्री ना हाय लेबाक असिगी नागरिक कोटी 90 असिना सेल थुंगी लमदा खुमांग चाउसुनबा लमदम अमा ओइबा खक्तना पेंथोकपा ngamde मियामना भारत असि मालेमगी सेल थुंगी लमदा अहुमसुबा मफमदा अथुबा मतमदा लेहनबा पामी प्रधानमंत्री ना हाय आज का बजट ऐतिहासिक है इसमें देश की नारी शक्ति का सशक्त प्रतिबिंब झलकता है ये बजट अपार अवसरों का राजमार्ग है ये बजट वर्तमान के सपनों को साकार करता है और भारत के उज्जवल भविष्य की नींव को सशक्त करता है ये बजट 2047 के विकसित भारत की हमारी ऊंची उड़ान का मजबूत आधार है सेनबा सही 2023 की केंद्र की बजट सेल
ꯁꯦꯜ-ꯊꯨꯝ ꯃꯟꯇ꯭ꯔꯤ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯉꯔꯥꯡ ꯂꯣꯛ ꯁꯚꯥꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯔꯤꯃꯇꯤ ꯁꯤꯇꯥꯔꯥꯃꯟꯅ ꯍꯥꯏ ꯕꯖꯦꯠ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯅꯍꯥꯔꯣꯜꯗ ꯁꯛꯇꯤ ꯄꯤꯕ, ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕ, ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕ ꯀꯌꯥ ꯌꯥꯎꯔꯤ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯕꯖꯦꯠ ꯑꯁꯤꯅ ꯕꯥꯏꯑꯣ ꯐꯥꯔꯃꯥꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯍꯜꯂꯒꯅꯤ, ꯃꯁꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯕꯥꯏꯑꯣ ꯐꯥꯔꯃꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯍꯟꯅꯕ ꯂꯨꯄꯥ ꯀꯣꯇꯤ 10ꯒꯤ ꯁꯦꯟꯐꯝ ꯊꯥꯗꯔꯒꯅꯤ꯫ ꯁ꯭ꯔꯤꯃꯇꯤ ꯅꯤꯔꯃꯂꯥꯃꯟꯅ ꯍꯥꯏ ꯁꯔꯀꯥꯔ ꯑꯁꯤꯅ ꯂꯧꯃꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯍꯦꯟꯒꯠꯍꯟꯅꯕ, ꯗꯤꯕ꯭ꯌꯥꯡꯖꯟꯁꯤꯡꯕꯨ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕ, ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯂꯝꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯕ ꯑꯃꯁꯨꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯁꯤꯡꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯃꯤꯌꯥꯝꯗ ꯊꯕꯛ ꯐꯪꯍꯟꯅꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯕꯖꯦꯠ ꯑꯁꯤꯅ ꯄꯤꯔꯤ꯫ ꯔꯥꯁꯇ꯭ꯔꯄꯇꯤ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯎꯔꯤꯁꯥ ꯑꯃꯁꯨꯡ ꯁꯠꯇꯤꯁꯒꯔꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯈꯣꯡꯆꯠ ꯉꯁꯤꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯔꯥꯁꯇ꯭ꯔꯄꯇꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯕꯥꯂꯥꯁꯣꯔꯒꯤ ꯐꯀꯤꯔ ꯃꯣꯍꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯥꯡꯊꯣꯛꯄ ꯀꯣꯟꯚꯣꯀꯦꯁꯟꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯧꯅ ꯁꯥꯕ ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯃꯁꯨ ꯁꯪꯒꯥꯔꯝꯒꯅꯤ꯫ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯔꯥꯁꯇ꯭ꯔꯄꯇꯤꯅ ꯔꯥꯏꯔꯪꯄꯨꯔꯒꯤ ꯃꯍꯨꯜꯗꯤꯍꯥꯗ ꯂꯩꯕ ꯁꯔꯀꯥꯔꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯕꯟꯁꯕꯤꯔ ꯁꯨꯅꯥꯔꯥꯝ ꯁꯣꯔꯦꯟꯒꯤ ꯃꯤꯇꯝ ꯑꯃ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯀꯅꯤ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯒꯁꯨ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯔꯥꯁꯇ꯭ꯔꯄꯇꯤꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥꯗꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤꯁꯤꯡ ꯑꯃꯁꯨꯡ ꯅꯍꯥꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯔꯥꯁꯇ꯭ꯔꯄꯇꯤꯅ ꯊꯥ ꯑꯁꯤꯒꯤ 7ꯇ ꯁꯠꯇꯤꯁꯒꯔꯒꯤ ꯖꯒꯗꯜꯄꯨꯔꯗ ꯕꯥꯁꯇꯔ ꯄꯟꯗꯝ ꯀꯨꯝꯍꯩ ꯍꯧꯗꯣꯛꯀꯅꯤ꯫ ꯅꯥꯔꯀꯣꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯅꯨꯔꯥꯒ ꯒꯔꯒꯅ ꯃꯤꯖꯣꯔꯥꯝꯒꯤ ꯁꯝꯐꯥꯏꯗ ꯂꯩꯕ ꯚꯥꯔꯠ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯠꯇꯨꯅ ꯗ꯭ꯔꯒ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯊꯤꯡꯅꯕ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯁ꯭ꯔꯤ ꯒꯔꯒꯅ ꯄꯨꯂꯤꯁ, ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯑꯁꯥꯝ ꯔꯥꯏꯐꯜꯁꯅꯆꯤꯡꯕ ꯎꯅꯗꯨꯅ ꯉꯝꯈꯩ ꯄꯔꯤꯡꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯊꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈ꯭ꯔꯦ꯫ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯈꯥꯏꯗꯦꯝ ꯒꯤꯠꯆꯟꯗ꯭ꯔ ꯂꯩꯔꯦ꯫ ꯒꯤꯠꯆꯟꯗ꯭ꯔ ꯊꯥꯒꯠꯆꯔꯤ ꯁꯨꯅꯤ꯫ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯧꯔꯛꯄꯗꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯗꯦꯜꯂꯤꯗ ꯆꯪꯈꯤꯕ ꯑꯃꯁꯨꯡ ꯁꯦꯜ-ꯊꯨꯝ ꯃꯟꯇ꯭ꯔꯤꯅ ꯌꯨꯅꯤꯌꯟ ꯕꯖꯦꯠ 2026-27 ꯄꯨꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯣꯏꯅ ꯐꯣꯡꯅꯔꯤ꯫ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯧꯔꯛꯄꯗꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯗꯦꯜꯂꯤꯗ ꯆꯪꯈꯤꯕ ꯑꯃꯁꯨꯡ ꯁꯦꯜ-ꯊꯨꯝ ꯃꯟꯇ꯭ꯔꯤꯅ ꯌꯨꯅꯤꯌꯟ ꯕꯖꯦꯠ 2026-27 ꯄꯨꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤ ꯑꯃꯁꯨꯡ ꯏꯪꯂꯤꯁ ꯑꯦꯗꯤꯁꯟ, ꯄꯣꯛꯅꯐꯝ, ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜ, ꯅꯥꯔꯣꯜꯒꯤ ꯊꯧꯗꯥꯡ, ꯁꯅꯥꯂꯩꯕꯥꯛ, ꯃꯅꯤꯄꯨꯔ ꯃꯦꯜ, ꯒꯥꯟꯐ꯭ꯌꯨ ꯃꯦꯜ, ꯇꯃꯦꯡꯂꯣꯡ ꯇꯥꯏꯝꯁ ꯑꯃꯁꯨꯡ ꯍꯤꯜꯁ ꯍꯣꯔꯟꯕꯤꯜ ꯑꯦꯛꯁꯄ꯭ꯔꯦꯁ ꯄꯥꯎꯆꯦꯁꯤꯡ ꯑꯁꯤꯗ ꯐꯣꯡꯅꯔꯤ꯫ ꯔꯨꯂꯤꯡꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯗꯦꯜꯂꯤꯗ ꯆꯪꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯅꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯗꯦꯜꯂꯤꯅ ꯀꯧꯔꯛꯄꯗꯒꯤ ꯑꯦꯟ.ꯗꯤ.ꯑꯦꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯄꯥꯏꯁꯤꯟꯈ꯭ꯔꯦ, ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯁꯦꯝꯍꯜꯂꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯤꯖꯥꯏꯟ ꯇꯧꯍꯟꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯅꯕ ꯀꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯄꯥꯎ ꯑꯁꯤꯃꯛ ꯍꯨꯏꯌꯦꯟ ꯄꯥꯎꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯍꯟꯕꯤꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟ ꯄꯨꯗꯨꯅ ꯕꯤ.ꯖꯦ.ꯄꯤ, ꯑꯦꯟ.ꯄꯤ.ꯄꯤ, ꯑꯦꯟ.ꯄꯤ.ꯑꯦꯐꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦ 35ꯒꯤ ꯃꯊꯛꯇ ꯗꯦꯜꯂꯤꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ, ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯦꯝ.ꯑꯦꯜ.ꯑꯦ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯕꯦꯅꯔ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯁꯦꯜ-ꯊꯨꯝ ꯃꯟꯇ꯭ꯔꯤ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯌꯨꯅꯤꯌꯟ ꯕꯖꯦꯠ 2026-27 ꯄꯨꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤ ꯏꯗꯤꯁꯟꯗ ꯁꯦꯜ-ꯊꯨꯝ ꯃꯟꯇ꯭ꯔꯤꯅ ꯌꯨꯅꯤꯌꯟ ꯕꯖꯦꯠ 2026-27 ꯄꯨꯊꯣꯛꯈ꯭ꯔꯦ, ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯊꯥꯗꯕ ꯁꯦꯟꯐꯝ ꯏꯍꯦꯟ ꯍꯦꯟꯒꯠꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯂꯤ꯫ ꯄꯥꯎ ꯑꯁꯤꯃꯛ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗ ꯌꯨꯅꯤꯌꯟ ꯕꯖꯦꯠ 2026-27 ꯄꯨꯊꯣꯛꯈ꯭ꯔꯦ, ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯕꯨꯗꯙꯤꯁꯇ ꯁꯪꯀ꯭ꯔꯤꯇ ꯁ꯭ꯀꯤꯝ ꯁꯔꯨꯛ ꯊꯨꯡꯂꯦ, ꯅꯍꯥꯁꯤꯡꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯕꯖꯦꯠꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤ ꯑꯇꯩ ꯄꯥꯎꯆꯦꯁꯤꯡꯗꯁꯨ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯅꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 13 ꯔꯣꯝꯒꯤ ꯁꯦꯟꯐꯝ ꯑꯣꯏꯒꯗꯕ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯐꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯪꯂꯤꯁ ꯑꯦꯗꯤꯁꯟꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯄꯥꯎ ꯑꯁꯤ ꯅꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗꯁꯨ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ꯫ ꯑꯥꯔꯀꯤꯇꯦꯛ ꯅꯠꯇꯕꯁꯤꯡꯅ ꯕꯤꯜꯗꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤꯡꯗ ꯌꯥꯎꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯄꯣꯛꯅꯐꯝꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202 ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯒꯤ ꯊꯕꯛ ꯂꯦꯞꯈꯤꯕ ꯑꯃꯁꯨꯡ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯊꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯊꯥ ꯑꯁꯤꯒꯤ 4ꯗꯒꯤ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯃꯩꯇꯩ ꯀꯟꯒꯤ ꯍꯥꯏꯔꯕꯗꯤ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯃꯤꯈꯜ ꯅꯛꯁꯜꯂꯛꯂꯕꯅꯤꯅ ꯑꯅꯧꯕ ꯄꯥꯔꯇꯤ ꯑꯦꯟ.ꯄꯤ.ꯄꯤ ꯇꯦꯔꯥꯂꯥꯏ ꯆꯣꯡꯊꯣꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯍꯨꯏꯌꯦꯟ ꯄꯥꯎꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯁꯨꯅꯤ ꯊꯥꯒꯠꯆꯔꯤ ꯒꯤꯠꯆꯟꯗ꯭ꯔ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ
Wetland Numit Malem Getay Maphamsingda pangthoknabagum Manipurdasu ngasi pangthokli. Pradhan Mantri Narendra Modi na hairi handaki budget asina laibak asibu atmanirbhar ohenbada achauba lambi oiragani amasung Rashtrapati Draupadi Murmu Urisha amasung Chhattisgarh gi numit 6 ni gi khongsat ngasidagi hauragani pauloijare.